Lengchen Bershi Maya, Mangang Pakanga Taram Noxeri, Nasi Muk Mayam Gidamakta, another film of Puduna Luxury, Pujarali film of Sigaming di Ittefaq, Haivadi, Tanja channba, film Shida, Karamba Makalgi, Tanja channba, Todok Toki Baga Havadu, Mayam Puna film Shitamina Duning Minasi, film Masi Han Bashinda, Amuva Matsui Garima, Police Mayamna, Kanna Tanari, Gari Tauna, Esai Kadam Hari, Vikram Haribanupadu, Putaruk Wangbani, Mahak Amuva Garima Tauduna, Yamnakana Chatre, Maramaduna, Mahakupana Navagidamakta, Lambi Tingba Horo Haiduna, Police Headquarter report Piraki, Asomdana, film Masigi main character Oriba, Vikram Haribanupaduna, Mahakutana. Policing a Dudagina Tok Navagidamakta, Mahaki Amuva Kardu, Yamnakan Tauraki, Lambi Dusu, Mi Yamna Chilami, Adubu live activity, Gari Edu Mahana control Gamhodavadagi, accident Matoki, Gari Edu, Matamaka on Tongaraduna, Soromaya do the Tarami, Nahak Lega Vikram Su, Gari Manundagi Yamnawana Tolaki. Manakta leramba miyoy kharana Vikram ge manakta chensilaktuna mahaku mateng pangki accident da soklaba Vikram bu hospital da punanabagi damakta mayam langnarami adubu Vikram di alapada siren khongduna lagliba police ki makhola du tabada Vikram mafam adu thadoktuna yamna thuna chatki dubu police sing adu su hanba leramde Vikram ru adum tanarami Vikram su khangle mahakna lambi da sum chatpa tarabadi mahaku police na soidana pharagani haiba maram aduna police ki gari na thaujan ba yaroidaba yumlakta oina phaujinduna Vikram chatki Masigi matungda constable khara amasu Vikram bu koitan tanaba haurakhi aduga atai atopa police kharana lambi khudima gari na thachinduna Vikram bu tholakpa ngaiduna lerami asomdana mafam aduda leiriba police ki sub inspector aduna mafam aduda duty toriba police sing aduda mamit mana singna layu haino akanba order ama torami adubu head constable tambedi officer aduna hairam ni baba sing ado thawaina taramde mahakti officer adu hek chatkiba matungda magi gari manung kakatuna tumduna leithokhi tanja sida nongsu yamna kanna churakhi mathangi sinda mafam adu Masa Pumba Nong ni Icho Chotkai, Officer Kadamna, Car Manung the Tumliva, Constable Tambe Buyana Tina Chaituna, Mahana Tumliva do Hodolami, Mashiki Matunda, Kadam Su, Gari Manung the Changlaki, Aduga Kadamna Yamna Shaun Hari, Sono Suba Vikram Haribanupa Aduna Maram Oraga, Nong Marak Asida, Police Mayam se, Mathauta Hole, Tabak Chilhale, Matangisinda, Kadam Amadi, Constable Tambe, Makoyani, Vikram Namankiva Zaga Adwaida, Makoyani Gari do Hoduna, Patrolling Chalami. Mathangi sinda tambe amadi kadam makhoyanina mafam adwaida leiriba yum khudimak changduna masak khangdaba mi changlakpra haina ko heng hanglami adubu makhoina building amagi manakta lakpa matamdadi building adugi security edu leramde makhoyanina ngaihak ngairaba matungda security edu saten ama tuptuna lakhi tambe na hangi nahakti kadaida chalubage nasagi na thau phajana taw yadra security edu na hari aidi hakchang nungaitabadagi washroom da changlui kari leirabage sa Tambe na hanglai mafam asida foot taruk amu wangba nupa ama hak jacket amuba ama sulit khibani masak khangdaba mi ga changlakpa yawbra security dun hairi ngasi gi oinadi adugumba mi kanamta changlakte kadam na hairi nangdi washroom da leirui haraga kamdauna uriba washroom dagi mafam asida changlakpa mi ubra ne security dun hairi ai ga loinana mafam asida hui ama su leibani hui edo yamna singbani masak khangdaba mi bhek laklabadi yamna kanna khongbani adubu ngasi gi di hui edo khongba ta kide maram aduna mafam asida masak khangdaba mi amta lakte hairibani mathangi sinda tambe amadi kadam karisu kanaba information amta phangrabada building adudagi gari maning handoraktuna atopa building amada chananabagi damakta sem sarami adubu tanja sida makhoina changluriba building adudagi nupi ma chenthoraki aduga tambe amadi kadam makhoini gari mamangde lepsilaktuna mahaki mateng pangbiyu haina hairakhi mathangi sinda tambe amadi kadam nupi dugi mayum aduda yamna afing aphayona chensilakhi tambe amadi kadam makhoini ga loinana police backup mayam amaga loinana nupi dugi ka adu hek changlakpa matam adudadi ngasaidagi makhoina phage haiduna tanariba nupa Vikram hariba nupa adu ka adu leptuna lerami kadamna Vikram gi leramiba phibam aduda yamna ngakna yenglami aduga mahaka lakminariba constable sing aduda Vikram bu phajalu haina hairakhi Masih matungda constable sing adu changsilakuna Vikram bu phajilami Vikram na lepliba adugi hek manakta nupa amagi asiba changchu tarami imung aduda thariba table adu su pungkai kairami mathangi sinda ayukni inspector Dev na tumlinge matam aduda mahaki phone da call ama lakhi mahakpu crime sinda athuba matamda lau haina inspector Dev su yamna tande mande tawtuna hogalakhi aduga crime scene mafam aduda chananabagi damakta dress up tawba hokhi mathangi sinda crime scene aduda forensic department gi miyoi khara laktuna mafam aduda leiriba poche sing adu photo ningthi jana kaplami aduga mafam adudagi evidence oiba aba poche kaya amasu loksilami mathangi sinda inspector Dev na crime scene mafam adu yorokpa matamdadi nong yamna kanna tarami mathangi sinda inspector Dev na crime scene mafam adu yoksilakpa matamda mafam aduda leramliba sub inspector Gautam hairi Sar mafam asida leiriba evidence sing khomjanba pulap loire mathangi sinda inspector Dev na asiba chang aduda munna yengduna lerami mafam asida siduna leriba nupa asi maming Shekhar kawi mahak lawyer amani aibadi afawa ukil amani aduga ngasai nong marakta mahakpu kanbiyu haiduna chenthораkiba nupi adugi mamingna Maya kawi
mahak siduna leiriba Shekhar gi nupini ngahak leraga inspector Dev na Gautam da hanglai mafam asidagi phakiba Vikram hairiba nupa adugi maramdadi kari khanglabage SI Gautam na hairi Vikram hairiba nupa si mahak India macha ojarabasu England da citizen onduna laikhiba nupa amani Vikram hairiba nupa si lairik iba upanyas iba aphaw nupa amani mahaki anauba lairik ama phongnanabagi damakta India da lakhibani adubu ngarang numidang wairam mahaki mayumda Vikram gi nupi Katherine Vikram na party ama chalubadagi mayum halakpa matamda mayumda siduna lerame haduna police ta report torakhi adubu police na chatuna Vikram ga wari sanaruba matamdi Vikram di police tagi nanthok tuna chenki police sing na mahak posu tanakhi masigi matungda Shekhar hairiba nupa sigi imungda Shekhar gi asiba hakchang loinana Vikram mafam asida leramki maram aduna mahakpu police na mafam asida gi phakhi hojik Vikram gi mayokta mi ani hatpagi case ta mahakpu pharibani Mioy ani dudi amana mahaki nupi Katherine aduga mioy atopa amana Shekhar ni mathangi sinda Dev na hanglai Shekhar hairiba nupa si kamdongna sikhibano Gautam na hairi Shekhar hairiba nupa si nakanda leiriba table asida makokna kanna yesanbadagi sibani Dev na hairi Shekhar gi makokta kairiba si urabra table da yesanba orabadi asumna kaifam thokte Shekhar gi makokta arumba pot amana thabadagi Shekhar makok kaiduna sikhibani masigi matungda Dev na imung aduda kari leiribage haiduna koithi thirami ngahak leraga Dev na sofa makhadagi alumba candle stand ama puthorakhi Dev na puthorakliba candle stand adugi makhada taiduna leiriba adusu police mayam aduna urakhi masigi matungda candle stand adubu forensic department da test tawnabagi damakta thakhi masigi matungda Dev na imung aduda leiriba dustbin aduda koyeng yelami adubu dustbin adudi ihang duna leirami masigi matungda Dev na hairi mapanda leiriba dustbin adudadi kari yawi habadu nakhoina yenglurabra mathangi sinda forensic department gi miyoi khara amadi constable khara ga loinana Shekhar gi mayum mapanda leiriba dustbin aduda kari yawribage haduna koyeng yengduna leirami dustbin aduda mai chakpa hokraba photo khara yawrami mathangi sinda Dev Mumbai police commissioner ga unaba laklami commissioner hanglai Vikram gi case adugi matangda kari khanglabage Dev na hairi police department gi thabak comment tawi haba sar su khangliba aduni hojikti thabak kemta howdri thabak howgadobigi ngaiduna leiriba ngaktani maram aduna hapta amagi manungdadi mahaki case asi soidana thijanba howragani mahaki phagi duda nokladuna commissioner hairi Vikram gi case asi numit humni gi manungda solve tawgadabani Dev na hairi phone ama mangbagi case phawba thamani hena changi aduga kamdawna double murder case haibadi mi ani sibagi case asibu kamdawna numit humni da solve tawgadoribano commissioner aduna hairi nangsu khangiba aduni Vikram hairiba nupa asi United Kingdom haibadi England gi citizen amani madugi chumathakta mahakti aphawba laire iba nupa amani mahakpu athuba matamda thado haiduna political pressure kaya amasu lakwa horabani maram aduna numit humni gi manungda magi mathakta charge sheet ama file tawduna mahakpu phaba ngamdrabadi mahakpusu thadokhiba tabani Dev na kitang saurap tawraduna hairi India da mahakkumba mi kaya ama leiribani India da laklaga crime tawramaga atopa lebakta chenduna mirot oina yamna nungaina hingkhiba mayam amasu leiribani maram aduna masu chenge chenjakrasanu commissioner aduna hairi aina nongonda numit humni gi manungda solve taw hairibase nangna case asibu ilailana numit humni gi manungda solve tawba ngamgani khangbadagini mathangi sinda Vikram yamna mathwai nungaitana jail gi amamba ka aduda matomda tuminna phamduna lerami list gi nanthongnaba honaba matamda ahing chupa kochen cheluba aduna maram oiraga mahangna tongliba khongup aduna mahaki khuninga taknaba matamda khuningda sokliba sing adu khongup lokthokduna yenglami ngahak leraga Vikram na leiriba ka aduda Dev changlai aduga hairi Vikram nangbu asengba lairik iba aiba mirane lairik iba aiba mi haibasidi kurta paijaman setpa chamchamba dress setpa miyoi ngaktana oiganbani adubu nahakti madugi onatenabada modern days ngakta setli Vikram aigi ming Dev kawi nahaki case asi aina paigadorabani masigi matungda Vikram gi manakta hariba chauki duda Dev hamlaki aduga Dev na hairi kari maram gi damaktano nahakna nangi nupi dubu imungda hatliba dubo nangbu apangba gadhara haibani karigumba nangna nangi nupido hatke haiba tarabasu kadai noma chingdara kaino koiba chalusi haiduna puro aduga ching matha adudagi lokhada kautharaga hatpa yadabra madu oiba tarabadi nangonda su kanamtana chingnararoi aikhoida su thaba komlani nangsu nungaina hinglagani ado hojiti kari sare yengo Vikram di Dev na hairiba wasing ase tarabasu tasinadaduna lerami Vikram na hairi aigi nupi Katherine kadai leibage Dev na mu hairi Vikram ibani hana wari khara sanakisi ibani wari sanaba matamda nangdi lanjade nangidi nanal kaisu leite aigi nupi leikidabagi ai wakhal yamna nungaitri maram aduna wari sanaba pamde haiba adugumba drama tat pat ki dialogue sing adudi engonda hairakanu Vikram ngarang kari thodok thoki haibado engonda mayek sengna hairao
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯀꯦꯊꯔꯤꯟ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯑꯗꯨ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯕ ꯑꯃꯗꯤ ꯄ꯭ꯂꯦꯟꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯥꯛꯄꯅ ꯀꯦꯊꯔꯤꯟꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯆꯠꯂꯝꯗꯦ, ꯃꯍꯥꯛꯇꯤ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯂꯣꯟꯆ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯩ ꯈꯛꯇꯪ ꯆꯠꯈꯤ, ꯄꯥꯔꯇꯤ ꯃꯐꯝꯗꯒꯤ ꯑꯩꯁꯨ ꯀꯦꯊꯔꯤꯟ ꯌꯨꯝꯗ ꯂꯩꯍꯧꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯥꯏꯗꯨꯅ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯗꯦꯚꯅ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯂꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨ CEO ꯑꯗꯨ ꯀꯦꯊꯔꯤꯟ ꯅꯠꯇꯕ꯭ꯔꯥ? ꯕꯤꯀ꯭ꯔꯝꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯚꯅ ꯍꯥꯏꯔꯛꯏ, ꯂꯟꯗꯟꯗꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯇꯧꯒꯅꯤ, ꯐꯪꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯕꯅꯣ? ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯐꯣꯡꯅꯅꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯑꯃꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯧꯔꯛꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯗꯣꯔꯕꯦꯜ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯗꯣꯔꯕꯦꯜ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯦꯊꯔꯤꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯃꯈꯣꯏꯒꯤ ꯀꯤꯆꯟ ꯐ꯭ꯂꯣꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯚꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯦꯊꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯀꯧꯗꯨꯅ ꯄꯨꯂꯤꯁ ꯅꯪꯒꯤ ꯅꯌꯨꯝꯗ ꯀꯧꯔꯦ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯅꯣ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯀꯝꯗꯧꯅ ꯋꯥ ꯉꯥꯡꯏ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯕꯤꯀ꯭ꯔꯝꯗ ꯇꯥꯝꯕꯦ ꯑꯃꯗꯤ ꯒꯧꯇꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝ, ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯕꯅꯤ꯫ ꯇꯥꯝꯕꯦꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯨꯂꯤꯁ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ, ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯦꯊꯔꯤꯟꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯀꯞꯂꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯝꯕꯦꯅ ꯍꯥꯏ, ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯨꯡꯄꯣꯠ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯥꯝꯕꯦꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯀꯦꯁ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯂꯣꯛꯑꯞ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯂꯣꯏ ꯌꯥꯖꯒꯗꯕ ꯉꯥꯛꯇꯅꯤ, ꯂꯣꯛꯑꯞꯄꯨ ꯌꯧꯔꯕꯗꯤ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯊꯣꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯇꯥꯝꯕꯦ ꯑꯃꯗꯤ ꯒꯧꯇꯝ ꯃꯈꯣꯏ ꯑꯅꯤ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯒꯦ꯫ ꯕꯤꯀ꯭ꯔꯝꯁꯨ ꯈꯪꯂꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯣꯛꯑꯞꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯖꯦꯜꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯔꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅ ꯍꯥꯠꯂꯝꯕꯅꯣ ꯍꯥꯏꯕ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯊꯤꯕ ꯄꯥꯝꯂꯝꯗꯦ, ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯀꯦꯁ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯀꯤꯆꯟꯒꯤ ꯁꯤꯡꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯀꯦꯊꯔꯤꯟꯅ ꯆꯥꯔꯝꯕ ꯍꯥꯔꯠꯀꯤ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯧꯈꯠꯂꯤ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯅꯨꯄꯥ ꯑꯃꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯧꯇꯝꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯣꯔꯦꯟꯁꯤꯛꯀꯤ ꯅꯨꯄꯥ ꯑꯃꯗ ꯀꯦꯊꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠ ꯃꯣꯔꯇꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯔꯒꯇ ꯄꯨꯔꯣ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯥꯝꯕꯦꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝꯅ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕ ꯑꯁꯦ ꯀꯨꯏꯃꯜꯂꯦ, ꯃꯍꯥꯛ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯝꯇ ꯌꯦꯡꯂꯨꯆꯣ꯫ ꯇꯥꯝꯕꯦꯅ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯀꯧꯔꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯨꯝꯂꯛꯇꯦ꯫ ꯇꯥꯝꯕꯦ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯋꯥꯁꯔꯨꯝ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯝꯕꯦꯅ ꯕꯤꯀ꯭ꯔꯝ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯠꯂꯛꯂꯤ꯫ ꯗꯦꯚꯅ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝ, ꯅꯍꯥꯛꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ, ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯍꯨꯏꯒ ꯆꯞ ꯃꯥꯟꯅꯕꯅꯤ, ꯍꯨꯏꯅ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯑꯗꯨꯒ ꯍꯨꯏꯅ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯆꯦꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯍꯨꯏꯅ ꯇꯥꯟꯅꯗꯨꯅ ꯆꯤꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯤꯕꯅꯤ꯫ ꯑꯗꯣ ꯐꯔꯦ ꯕꯤꯀ꯭ꯔꯝ, ꯅꯍꯥꯛꯅ ꯀꯤꯕꯗꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯑꯗꯨ ꯍꯥꯠꯂꯤꯕꯅꯣ? ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯁꯦꯈꯔꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯗꯤ ꯁꯦꯈꯔꯗꯣ ꯃꯁꯛꯁꯨ ꯈꯪꯗꯅ ꯀꯝꯗꯧꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯃꯔꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ, ꯃꯔꯝ ꯑꯗꯨꯅ ꯆꯩꯅꯥꯁꯨ ꯌꯥꯝꯅ ꯐꯥꯎꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯐꯖꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯟꯗꯦꯖ ꯈꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯑꯩ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯈꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯀꯅꯥꯝꯇ ꯍꯥꯏꯔꯝꯗꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯂꯦ꯫
ꯑꯩꯅ ꯉꯝꯗ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥ ꯍꯥꯏꯔꯤꯕ ꯁꯦꯈꯔꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯂꯪꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯤꯀ꯭ꯔꯝ ꯀꯧꯏ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯦꯛꯁꯤꯗꯦꯟꯇ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯅ ꯌꯥꯔꯝꯗꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ ꯕꯤꯀ꯭ꯔꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯅ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯤꯕ ꯊꯣꯡ ꯑꯗꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯖꯩ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯑꯗꯨꯒ ꯑꯩ ꯗꯥꯛꯇꯔ ꯑꯝꯇꯗ ꯀꯣꯜ ꯇꯧꯖꯒꯦ ꯃꯔꯝꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯋꯥꯅ ꯑꯅꯥꯕ ꯈꯥꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯅꯁꯨ ꯐꯣꯟ ꯑꯃꯇꯪ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯨ ꯅꯍꯥꯛꯅ ꯇꯧꯅꯅꯕ ꯐꯣꯟ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ ꯃꯌꯥꯒꯤ ꯕꯦꯗꯔꯨꯝ ꯀꯥ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯜꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯝꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕꯦꯗꯔꯨꯝꯕꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯔꯝꯗꯤ ꯕꯦꯗꯔꯨꯝ ꯍꯥꯏꯕꯁꯤꯗꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯁꯣ ꯂꯣꯟꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯌꯥ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯒꯗꯕ ꯃꯤ ꯑꯗ ꯀꯧꯔꯣ ꯌꯥꯝꯅ ꯊꯨꯅ ꯇꯧ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯒꯅꯤ ꯕꯤꯀ꯭ꯔꯝꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯒꯤ ꯉꯛꯁꯝꯗ ꯃꯤ ꯑꯃꯅ ꯃꯈꯧꯔꯤ ꯃꯦꯠꯈꯤꯕꯒꯤ ꯉꯥꯛꯁꯪ ꯉꯥꯡꯂꯗꯨꯅ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯕꯤꯀ꯭ꯔꯝꯅ ꯎꯔꯝꯃꯤ ꯕꯤꯀ꯭ꯔꯝ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯒꯗꯕ ꯃꯤ ꯑꯗꯨꯗ ꯅꯝꯕꯔ ꯅꯝꯗꯨꯅ ꯐꯣꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯤꯚꯤꯗ ꯄꯥꯎ ꯂꯥꯛꯈꯤ ꯄꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯏꯪꯂꯦꯟꯗꯒꯤ ꯂꯥꯛꯄ ꯔꯥꯏꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟꯕꯨ ꯍꯥꯠꯂꯝꯂꯒ ꯃꯍꯥꯛ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯃꯤꯍꯥꯠꯄꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯠ ꯑꯣꯏꯅ ꯁꯤꯖꯤꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯅꯥꯟꯊꯣꯔꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯌꯥꯅꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯝꯇ ꯇꯥꯔꯝꯗꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯗꯣꯔꯕꯦꯜ ꯑꯃ ꯊꯤꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯉꯛ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯐꯛꯂꯥꯡ ꯃꯔꯨꯡ ꯑꯁꯤꯗ ꯂꯦꯞꯄꯨ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯝꯃꯒ ꯃꯌꯥꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯍꯦꯜꯄꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯀꯣꯟ ꯐꯦꯡꯕ ꯀꯥꯎꯔꯝꯃꯦ ꯍꯥꯏꯕꯗꯒꯤ ꯀꯣꯟ ꯐꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯃꯌꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯀꯣꯟ ꯑꯗꯨ ꯐꯦꯡꯂꯣ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯦꯜꯄꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯕꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯌꯥꯒꯤ ꯃꯌꯨꯝꯗ ꯍꯦꯜꯄꯔ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯅꯪꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ ꯎꯈꯤ ꯗꯦꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯒꯤ ꯃꯈꯧꯔꯤꯗ ꯃꯤꯅ ꯃꯈꯧꯔꯤ ꯃꯦꯠꯈꯤꯕꯒꯤ ꯉꯥꯛꯁꯪ ꯉꯥꯡꯗꯨꯅ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯎꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝ ꯀꯥ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗꯤ ꯃꯥꯜꯂꯤ ꯗꯦꯕꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯑꯒ ꯕꯦꯗꯔꯨꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯇꯥꯟ ꯆꯥꯅꯔꯤꯕꯅꯣ ꯌꯦꯡꯉꯨ ꯅꯪꯅ ꯅꯌꯨꯝꯗꯒꯤ ꯅꯨꯄꯤ ꯍꯥꯠꯂꯒ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯆꯪꯂꯨꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯁꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯦ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯟꯅꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯁꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯏꯕ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯑꯃ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯊꯣꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯐꯖꯔꯝꯒꯅꯤ ꯈꯜꯂꯤ ꯁꯨꯝꯅ ꯃꯔꯧ ꯂꯩꯅ ꯋꯥ ꯍꯥꯏꯔꯝꯂꯒ ꯗꯦꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯔꯨꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯧꯔꯛꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯐꯤꯁꯥꯔ ꯀꯗꯝ ꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯥꯔꯨꯕꯅꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯗꯦꯕꯅ ꯍꯪꯂꯛꯏ ꯕꯤꯀ꯭ꯔꯝꯅ ꯅꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯗꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯗꯤ ꯇꯥꯝꯕꯤ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯈꯔ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯌꯣꯛꯇ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯦꯁ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯔꯥꯝꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯀꯦꯁꯇꯨꯒ ꯃꯔꯤ ꯂꯩꯅꯩ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯧꯇꯝ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯂꯩꯕ ꯀꯟꯁꯇꯦꯕꯜ ꯑꯃꯒ ꯃꯌꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕꯤ ꯍꯦꯜꯄꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯦꯜꯄꯔ ꯑꯗꯨꯅ ꯍꯥꯏ ꯃꯌꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯗꯕꯗꯒꯤ ꯑꯩꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯩꯝꯇ ꯎꯔꯛꯇꯦ ꯍꯦꯜꯄꯔ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯁꯥ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯤꯜꯂꯛꯄ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ
Devna Gautamda hairei suicide tawduna leikhidrabi nupi adugi mapado station asida korau mathangi sinda Dev amadi Maya wari sanaduna lerami Maya na hairei Vikram hairiba miharpa adugi mayokta charge sheet semlabra Vikram na hairei haujik phawba aidi numit aduda kari thodok thoki haiba phajana khangdri maramaduna charge sheet semba ngamdri Maya na hairei phare adu erabadi nahakna khangning bawa khudima aingonda hanglao aina khangba loina hairage maramdi Vikram gumba mara leiraba midi jail da thamgadabani Dev na hairei phare adu eba tarabadi nange wakhalda Vikram na Shekhar halibase kari maramgini haina khanbage Maya na yana thamo shokna hairei mahaki nupi phaw hatpa ngamba nupa aduna atopa sakhangdaba mi ema hatpa matamda mahana kari wakhan khantharuni haibage adubu Shekhar na di aibu kanana ba yamna wana khona jakhibani Devana manglai masigi mamangda Vikram amadi nahaki nupa Shekhar khana da yahuna khangnaba mira Maya na hairei makhoi ani masak sungkhang khangnadaba mi ngakhtani Devana hairei phare adu eba tarabadi ngarang kari thodok thokhibage haibadu wari hairao Maya na hairei Shekhar di thawak yamna chinba maramna yumda thengna halai maram aduna Shekhar na yumda halaktriba phawadi ai yumda itomda lei ngarangsu ai itomda lerami ai itomda leringeda ikhang khangudana doorbell ama thilakhi aina thong hangdoktuna yengloba matamdadi thong mapanda mi kanamta leplamde maram aduna aisu yamna chingnana emungda changlakhi adubu ikhang khangudana nupa amana aigi tunglomdagi aibu phajilakhi aduga aigi chin mensilakhi Maya bu phajiliba nupa adu Vikram na Maya da hanglai nahaki na yumda kana lebage Maya na hai aigi nupa lei aigi bedroom da lehori masigi matungda Maya na Tanja yengduna Vikram dagi nanthokduna mahaki bedroom da chansilakhi aduga thong lonsinanabu honarami adubu Vikram su Maya gi matung inaduna chelakpana mahana lonsinge toriba thong adu pharami masigi matungda Vikram na Maya gi bedroom adu da changlakhi adubu bedroom adu dadi mi kanamta leramdre masigi matungda Vikram su khangle yum asida Maya matomda lei haibase Tanja sida Maya na mahaki bedroom dagi chenthokduna table da leiriba thang ama paiduna Vikram da yum asi thadoktuna chatkhro haiduna mahangna pairiba thang adu hai haiduna Vikram bu tanthokna na honarami adubu Vikram di nupani na mahangna lakseduna Maya na pairiba thang adu mulami Tanja sida mapandagi mi lakpagi doorbell ama thilakhi masigi matungda Vikram na mahangna pairiba thang adu Maya gi makhoi manakta thamladuna mapanda lakliba mi adu kanano yengnanabagi damakta thong manakta pusilakhi mathangi sinda Maya na thong hangdoi adubu lakliba nupi adu mahaki helper oirame mahaki helper aduna Maya da kon phengba kaurame minute manga pharoi haina hairakhi adubu thong adugi marumda Vikram na makhuta thang paiduna leplibanina Maya di wa kemta ngangba ngamlamde helper nupi adu da hayeng oina laklaga kon adu phenglo haiduna namduna helper adubu mayimda thadokhi mathangi sinda Maya amadi Vikram Maya gi mungda phamduna lerami makhoi ni na phamlingai Tanja asida TV da paw lakhi paw adu da Vikram na mahaki nupi halam le haiduna paw yorakhi paw si taba matamda Vikram di yamna ngakna TV da yengduna lerami Tanja asida Maya na asengma Tanja yengduna phamlambadagi hawgalaga thong hangdoktuna mathwai hingnanaba chenkhi Vikram su Maya na chenkhiba aduda Maya bu phananabagi damakta Maya gi matung inaduna tanakhi Vikram ne hena mapangan kanba henbanina Vikram na ngamduna Maya bu pharami amuk hanna phaduna mahakpu ka aduda pusilakhi mathangi sena sidi Maya amadi Deva police station da wari sanabagi senaduni Maya mahakna wari liba loirapu matamda Deva da ising glass amta piyu haina hairami asumna makhoi ni wari sanaringi mapanda police station adugi mapanda mi mayam langbagi makhol tarakhi Devna su ising piyu haiduna thorang toronba matungda mapanda langliba adu karino haiduna yengnabagi damakta mapanda tholakhi mapanda langnariba adu Aramnagar hairiba mafam aduda suicide tawduna laikhidrabi nupi adugi mapa station da lakpagi oiramle suicide tawduna laikhidrabi nupi adugi maming Sandhya kawi mathangi sinda Sandhya gi mapa amadi Dev makhoi ani phamduna wari sanarami Sandhya gi mapan hairei aigi ichanupi laikhidabagi case ka mari lenana nakhoi da aigi mateng pangbiyu haina aina hanjan haijaba matamda nakhoi na di aigi mateng pangbikhide adubu ngasidi nakhoi gi na teng pangbiyu haiduna aibu mafam asida kaurakli aidi nakhoi gumba minungsi haitaba mi nate maram aduna nakhoi na aigi mateng pangbi khidrabasu nakhoi gi na teng di aina pangani maram aduna nahang na khangningba wa khidimo aingonda hangao Devana hanglai nahaki na chanupina kari maram gi damakta suicide tawribano Sandhya gi mapan hairei aigi chanupi suicide tawbanate mahakpu mi na hatokpi khibani tasengna hairabada aigi chanupi do Vikram na hatkhibani masigi matungda Sandhya gi mapana wari lirakhi nongma Sandhya gi mayumda Vikram laktuna Sandhya amadi mapaga loinana makhoi hum wari sanarami Vikram na mahaki anauba lairik ama phonggadori mahangna phonggadoriba lairik as rape victim singi maramda iba lairik ni maram aduna Sandhya gi mafamda thokhiba laibak thiraba gang rape case adu wari amadi novel ona onthokpa pami hairakhi maram aduna Sandhya da kamdauna thododu thokibage haibadugi matangda wari sanaba lakhibani Sandhya da thokiba asengma thodoksing aduda yumpham oiraga Vikram na mahaki lairik to ijage haina hairakhi masiga loinana mahangna igadoriba lairik adu Sandhya gi maming palloi Sandhya masak lotkani haina su thajaba pikhi mahangna igadoriba lairik asina rape victim singna hingba matamda thengnariba awaba nungaitaba mayamse mayam punna khangminaduna makhoibu samaj asida makhoigi chap chapa mafam ama kanba ngamgani haina haikhi miyam amadi samaj ki kananabagi damakta Vikram na hairiba wari eduda Sandhya na
ꯌꯥꯁꯨ ꯌꯥꯔꯝꯃꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯕꯤꯀ꯭ꯔꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯤꯈꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯒꯦꯡ ꯔꯦꯞ ꯀꯦꯁ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯁꯟꯙ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯕꯦꯁ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯕꯔꯗ ꯄꯥꯎꯗ ꯁꯔꯥꯁꯟꯅ ꯐꯣꯡꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯗꯦꯕꯗ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯄꯥ ꯏꯆꯥꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯥꯒꯩ ꯑꯗꯨ ꯆꯦꯟꯊꯍꯜꯂꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯅꯔꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯀꯝꯗꯧꯋꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯈꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯕꯤꯀ꯭ꯔꯝꯅ ꯑꯁꯨꯝꯅ ꯍꯥꯠꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯕ ꯑꯃꯗꯤ ꯒꯧꯇꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅꯩ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯗ ꯑꯣꯄꯣꯖꯤꯠ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯅꯤꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯕꯨ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯋꯥꯔꯤ ꯑꯅꯤꯃꯛ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯒꯧꯇꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯀꯦꯁ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯁꯣꯜꯚ ꯇꯧꯒꯗꯣꯔꯤꯕꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯧꯇꯝ ꯑꯃꯗꯤ ꯗꯦv ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦv ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯖꯦꯜꯒꯤ ꯀꯥ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯏꯕ ꯑꯍꯩꯕ ꯅꯨꯄꯥ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯂꯤꯔꯛꯑꯣ ꯕꯤꯀ꯭ꯔꯝꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ ꯃꯥꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕ ꯍꯦꯜꯄꯔ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯑꯩꯅ ꯃꯥꯌꯥꯒꯤ ꯃꯐꯝꯗ ꯂꯤꯈꯤ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯌꯥꯅ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯅꯕ ꯑꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯊꯣꯛꯂꯨꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯌꯥꯅ ꯕꯦꯟꯗꯦꯖ ꯑꯃꯗꯤ ꯕꯦꯇꯥꯗꯤꯟꯅꯆꯤꯡꯕ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯕꯤꯀ꯭ꯔꯝꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯥꯌꯥꯅ ꯄꯨꯔꯛꯂꯤꯕ ꯐꯥꯔꯁ ꯑꯦꯗ ꯀꯤꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯁꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯒꯥꯔꯤ ꯃꯌꯥꯝ ꯊꯧꯔꯤꯕ ꯑꯗꯨ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯌꯥꯗ ꯍꯪꯂꯛꯏ ꯑꯩ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯄꯨꯂꯤꯁꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯄ ꯑꯁꯦꯡꯕ ꯃꯤ ꯍꯥꯠꯄ ꯑꯗꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯄꯨꯂꯤꯁꯁꯤꯡꯅ ꯈꯜꯂꯤꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯝꯂꯤꯕ ꯑꯁꯦꯡꯕ ꯃꯤ ꯍꯥꯠꯄ ꯑꯗꯨ ꯊꯤꯕ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯅꯔꯥꯜꯗ ꯅꯍꯥꯛꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯑꯐꯥꯎꯕ ꯎꯀꯤꯜ ꯑꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯣꯏꯗꯅ ꯄꯥꯡꯍꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯥꯌꯥꯅ ꯕꯤꯀ꯭ꯔꯝꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁꯀꯤ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯛꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯕ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯌꯥꯒ ꯗꯦꯕꯀ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯦꯕꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯕ ꯐꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁꯀꯤ ꯄꯦꯛ ꯑꯃ ꯁꯦꯝꯃꯛꯀꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯊꯛꯇꯦ ꯗꯦꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯒ ꯊꯛꯃꯤꯟꯅꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯂꯤꯁꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯠ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯌꯨ ꯊꯛꯃꯤꯟꯅꯕꯗꯤ ꯇꯟꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯒꯤꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤ ꯋꯤꯁꯀꯤ ꯊꯛꯂꯝꯕꯒꯤ ꯒ꯭ꯂꯥꯁ ꯑꯅꯤ ꯐꯪꯈꯤ ꯒ꯭ꯂꯥꯁ ꯑꯅꯤꯗꯨꯗ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯈꯔꯁꯨ ꯇꯥꯔꯝꯃꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯑꯃ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯁꯨ ꯇꯥꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯕꯤꯀ꯭ꯔꯝꯒ ꯌꯨ ꯊꯛꯈꯤꯕ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯊꯛꯈꯤꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯌꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯥꯌꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯌꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯠ ꯈꯔ ꯊꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯩꯁꯥ ꯄꯥꯝꯂꯕꯗꯤ ꯑꯩ ꯏꯃꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯛꯀꯦ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯌꯥꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯌꯥꯅ ꯃꯍꯥꯛ ꯏꯁꯤꯡ ꯈꯤꯇ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯆꯥꯛꯈꯨꯝ ꯆꯠꯂꯒ ꯊꯛꯎꯆꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯥꯌꯥꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛꯈꯨꯝꯒꯤ ꯗ꯭ꯔꯣꯋꯔ ꯑꯗꯨꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯌꯥꯅ ꯏꯁꯤꯡ ꯊꯛꯅꯅꯕ ꯒ꯭ꯂꯥꯁ ꯂꯧꯊꯣꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯥꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯥꯌꯥꯅ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯂꯣꯠꯁꯤꯜꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯣꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯋꯤꯁꯀꯤ ꯄꯦꯛ ꯑꯃ ꯁꯦꯝꯃꯛꯀꯦ ꯅꯪ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯌꯥꯅ ꯋꯤꯁꯀꯤ ꯁꯦꯝꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯛꯃꯤꯟꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯃꯨꯡꯗ ꯕꯦꯟꯗꯦꯖ ꯂꯩꯕ꯭ꯔꯥ ꯕꯦꯟꯗꯦꯖ ꯂꯩꯔꯕꯗꯤ ꯅꯪ ꯂꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯤ ꯃꯥꯌꯥꯅ ꯋꯥꯁꯔꯨꯝꯗ ꯂꯩꯍꯧꯏ ꯋꯥꯁꯔꯨꯝꯗꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯃꯥꯌꯥꯅ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯗ ꯂꯩꯔꯤꯕ ꯕꯦꯟꯗꯦꯖ ꯑꯃꯗꯤ ꯐꯥꯔꯁ ꯑꯦꯗ ꯀꯤꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯕꯤꯀ꯭ꯔꯝꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯅ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯕꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗꯒꯤ ꯂꯧꯊꯣꯔꯛꯈꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯣꯏꯒꯤ ꯒꯦꯠ ꯁꯪꯉꯤꯕ ꯒꯦꯠ ꯀꯤꯄꯔꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯏꯠ ꯀꯥꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯗꯤ ꯃꯌꯥꯅ ꯄꯤꯔꯛꯄ ꯐꯥꯔꯁ ꯑꯦꯗ ꯀꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯌꯥꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯁꯔꯨꯝꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯤꯕ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯀ꯭ꯔꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯒꯤ ꯃꯈꯧꯔꯤꯗ ꯃꯦꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯗꯦv ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯤ꯫ ꯗꯦꯚꯅ ꯃꯌꯥꯅ ꯃꯉꯣꯟꯗ ꯂꯤꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯕꯤꯀ꯭ꯔꯝꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤ ꯃꯌꯥ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯀꯗꯧꯔꯤꯕꯅꯣ? ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯗ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯌꯥꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯈꯤ꯫ ꯗꯦꯚꯅ ꯍꯪꯂꯛꯏ, ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯔ ꯌꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯥꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯂꯤꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁꯀꯤ ꯑꯁꯤ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯋꯤꯁꯀꯤ ꯃꯌꯥꯝ ꯑꯃ ꯄꯤꯊꯛꯈꯤ꯫ ꯃꯌꯥꯅ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝ ꯅꯪꯅꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯍꯥꯏꯔꯤꯕꯗꯣ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯖꯥꯅꯤꯀꯣ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯈꯔꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯐꯝꯗ ꯀꯥ ꯍꯦꯟꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯛꯈꯤ, ꯅꯈꯣꯏꯒꯤ ꯇꯦꯕꯜ ꯀꯥꯏꯔꯤꯕꯁꯦ ꯀꯝꯗꯧꯅ ꯀꯥꯏꯔꯤꯕꯅꯣ? ꯃꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏ ꯇꯦꯕꯜꯗ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯒꯝꯂꯥ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯇꯦꯕꯜꯒꯤ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯇꯥꯁꯤꯟꯈꯤ, ꯃꯗꯨꯗ ꯀꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯣꯐꯥ ꯃꯈꯥꯗ ꯇꯥꯔꯤꯕ ꯋꯥꯂꯦꯠ ꯑꯗꯨ ꯎꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯂꯦꯠ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯋꯥꯂꯦꯠ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯌꯥꯒꯤ ꯅꯨꯄꯥ ꯁꯦꯈꯔꯒꯤ ꯋꯥꯂꯦꯠ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯋꯥꯂꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ID ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯌꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯋꯥꯂꯦꯠꯅꯤ, ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗꯒꯤ ꯋꯥꯂꯦꯠ ꯑꯗꯨꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯨꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯗꯦꯚꯗ ꯍꯥꯏꯔꯛꯏ, ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ, ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯏꯀꯣꯏ ꯀꯣꯏꯅ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯂꯦꯠ ꯃꯐꯝ ꯆꯥꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯗꯨ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯗꯦꯚꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯤꯡꯅꯕꯒꯤ ꯋꯥꯗꯤ ꯆꯤꯡꯅꯐꯝ ꯌꯥꯝꯅ ꯂꯩ, ꯃꯔꯝꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯇꯣꯛꯑꯒ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯥꯠꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯊꯝꯂꯝꯃꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯑꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯔꯤꯁꯦ? ꯕꯤꯀ꯭ꯔꯝ, ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯖꯔꯕꯁꯨ ꯗꯦꯚꯅ ꯊꯥꯖꯕꯤꯗꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯠꯇꯣꯛꯂꯒ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯀꯥꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯊꯥꯖꯕꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚꯅ ꯁꯦꯈꯔꯒꯤ ꯃꯌꯨꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯅꯤ ꯑꯗꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯥꯔꯗ ꯑꯅꯤ ꯑꯗꯨꯗ ꯗꯦꯚꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯁꯥꯔ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯈꯤꯕꯒꯦ? ꯒꯥꯔꯗ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 7:30 ꯑꯗꯨꯋꯥꯏꯗ ꯂꯥꯛꯈꯤ꯫ ꯗꯦꯚꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯥꯔꯗꯣ ꯄꯨꯡ 7:30 ꯃꯇꯨꯡꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯄꯨꯡ 9ꯗ ꯂꯣꯏ, ꯑꯗꯨꯕꯨ ꯄꯨꯡ 9 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗꯤ ꯁꯥꯔ ꯀꯩꯝꯇ ꯊꯣꯛꯂꯛꯈꯤꯗꯦ, ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯚꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯪꯗꯤ ꯅꯈꯣꯏ ꯁꯥꯔ ꯊꯣꯛꯈꯤꯕ ꯎꯍꯧꯕ꯭ꯔꯥ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯔꯨꯝꯗ ꯆꯠꯂꯤꯉꯩꯗ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯒꯦꯠꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚ ꯑꯃꯗꯤ ꯃꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯂꯤꯊꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯦꯈꯔ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯈꯔꯅ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯂꯝꯒꯅꯤ, ꯃꯔꯝꯗꯤ ꯁꯦꯈꯔꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯄ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯁꯦꯈꯔꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯦꯈꯔꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯌꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯊꯥꯗꯣꯛꯎ꯫ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯕꯨꯛꯇ ꯈꯨꯅꯤꯡꯅ ꯀꯟꯅ ꯊꯤꯟꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯦꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒ ꯀꯟꯅ ꯃꯨꯛꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯅ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯒꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯁꯨ ꯃꯌꯥꯅ ꯎꯔꯝꯈꯤ꯫
Somdana Shekhar amadi Vikram makhoi ani su phunaba leplamde Vikramna Shekhar bu makhoi gi thariba table aduda langsili table adusu Shekhar na thengjinbadagi pungkai kairami adubu thangnaba mikupta Shekhar na hogalaktuna Vikram makhoi ani amuk hanna amana amada lakchanabagi damakta muknaduna lerami makhoi ani gi matawasida mayadi mahaki mapuroibagi mateng pangba ngamlamde maramaduna aroiba pambai oina gate ki mapanda leiriba police officer sing adu kaunanabagi damakta maya ka adu thadoktuna police officer sing adu kaunanaba chenki masigi matungdani ngasai ahanba sinda police ki gari mamangda mayana chensilaktuna mahakpu kanbiyu haina haijakibado masigi matungda mayana kapladuna Devda wari lirei aina police sing adu kaururaba matungda ka adu da halakpa matamdadi Shekhar di siduna leramle karigomba aina ka adu thadoktuna chalondaba tarabadi Shekhar siramoidabani haiduna yamna thamoi sona kaplami mahaki wari sing ase taraba matungda Dev na hanglai mayana haki nupa Shekhar do nungti numit khudingi thengna halakpra mayana hairei mahaki thabak chinba numit khaktangda thengna halai atai di nganta halai adubu ngarang di mahak office ta thabak yamna lei haiduna thengna halakhi Devna mo hanglai adu oirabadi kari maram gi damaktano nakhoi gi gate ki security sing aduna pung 3 makhaida Shekhar mayumda halai hairibase wahai si taba matamda mayana mo hairei tumi aidi ikawbu kawrore Shekhar ngarang pung 3 makhaida da laklami aduga file khara puduna amuk thabak chatkibani Shekhar na chatkraba matungdani khoi gi imungda Vikram lakhibado Vikram laklaba matungda thokiba thodok sing adu oina aina nonganda wari likhibani Vikram laktringi mamangda thokiba thodok sing adudi kaya maru oidaba thodok la khalladuna aina Shekhar pung 3 makhaida yumda hala ami haina nonganda hana Kidabani. Dev na yamna sauna laura dun hairi wa ama maru oi natraga oide haibase nangna lepkadaba nate aina lepkadabani maramaduna ngarang hek nangna tum hogalakpadagina numidang phawu matamda nangna tawkiba thabak singado amata chithadana engonda hairau masigi matungda mayasu yamna kina ngarang mana tawgiba thabak singado loina hairami ana hairiba singado ngahak taraba matungda Devna mu hanglai ngarang Shekhar karam kanda laklambage aduga karam kanda amuk yumdagi thokibage mayana hairai pung 3 makhai dwa da laklami aduga adum mahakti thokre Devna hairai maya Shekhar gi autopsy report ki matung inadi Shekhar ngarang numidang wairam pung 9 dagina pung 12 phawagi manungda sikhi haina report piri masigi sumathakta Shekhar pung 3 makhaida yumda halakhi madugi matungda maha yumadudagi mapan thokhiba mi kanamtana uhaude hairi masina takpadi Shekhar pung 3 makhaida halaklaba matungda maha yumda dum laikhi haibani ayasu Devki wahai se tarba matungda chingnaba yamna helakhi maramaduna kabli toraduna hairakhi aigi nupa Shekhar aina hatbanate aigi nupabu aina hatli haiduna nangna engonda chingnaribado madu lale aina thamoi sengna hanjin haijaribasini aigi nupa Shekhar aina hatbanate Devna yamna saun hairi nangna lakpadagi ngangliba wari singase machin thiba aranba wa loina yawi maramaduna nangna hairiba wa singase ai thajaba ngamloi sumna yamna saun hairamaga Shekhar ka adudagi mapanda thokhi mayadi kapladuna mahaki nupa mana hatbanate mahakti mara leite haiduna yamna kanna haijarami adubu kanamta nadi tabikide mathangi sinda Shekhar yamna matha sana ungduna lerami maya amadi Vikram makhoinina magi oiba wari kaya ama likhre wari ani sigi manungda karambana achumbano karambana aranbano haiba khandokpham khanglamde mathangi sinda Dev amadi Gautam Vikram gi jumthangnaba mi amaga wari sanaba laklami Vikram ga jumthangnana leiriba matai manaw aduna nokla dun hairakhi nongmani ni gi mamangda makhoini gi luhongba numit ki 10 suba anniversary numit thokki makhoini na anniversary celebrate tawbo oina yamna phajaraba phirol setchaduna makhoigi ka da photo kaplami adubu makhoina photo kaplingi matamaduda Vikram gi imung aduda Vikram amadi mahaki nupi Katherine makhoini na khanariba adu makhoini na photo kaplingi da urakhi masigi matungda Vikram amadi Katherine makhoini na khanariba adu yumthangnaba matai manawani aduna video recording oina tawrami makhoini na tawshinkhiba video recording adusu Dev amadi Gautam da pirami mathangi sinda Devna Vikrambu unaba lakhi adubu Vikram di mahaki jail gi ka aduda kachin amata tasinduna phamduna lerami Devna chauki ma posinduna Vikram gi manakta phamlami aduga hairai Vikram nanggi nasakna taw yamna phajaba naha su oiba aphawa writer amani masigi su mathakta nangna iriba lyric singado nupi singna khwaidagi hena pamnaba lyric ama oiri maramaduna nanggi nasakna taw phajaba amadi nahangna phawriba asiga hairorabadi nupi mayam amana nangonda soidana ngauramgani nupi mayam aduna nangonda ngausilakwa aduna nang amadi Katherine soidana khanaramgani haina khali Katherine nakhoini di saunaba khonaba amta laikhidabra Vikram nahari kari wano nang nahari dubo e sasiga maduga kamdawna mari lenaribano Katherine ibani di amana amada yamna understanding lainana yamna nungaina hingliba couple amani aina hairiba singase thajadragadi aikhoini se kamdawba matai manawno haiduna nangna hangba mida hanglucho Devna yamna chawthongna hairi hanglure nakhoi gi yumthangnaba matai manaw ani eduda nakhoini gi maramda yamna phajaba wari ama lirakhi Vikram nahari kari wari masigi matungda yumthangnaba matai manaw ani eduna Devda pirakhiba video recording adu Devna amuk Vikramda yenghalami video adu yenglaba matungda Vikram nahari masigadi nangna khaliba maram aduga mari lenade Devna yamna marau laina nokfe tawraduna hairi aina video adu uraba matungda aina khaliba wakhaldi ngasidagi
नुमित निनी हुमनी की ममांगदा कैथरीन ना खोयनी यामना थीना खनखी मसीगी मतुंगदा नोंग निनी लेरगा कैथरीन इखंग खंगौदना सीदुना लेरंबा असिनी मसीनी अइना ख्वाइदगी चिंगनरिबसे देवना चिंगनरिबा अदु कोकननबगीदमक्ता विक्रमना वारी लिरखी नुमित अदुदा कैथरीन इबानीना खनरिबगी मरमदी आइगी अनौबा लाइरिक अमा संध्यादा बेस तौरगा इखिबा अदु पब्लिश तौरमदाय नोंग निनी वालिंगे मतमदा कैथरीनना आइगी लाइरिकता बेस तौरिबा नुपी अदु संध्यानी हाइदुना मयाम ममांगदा लीक ओहेनखी मसीगी मतुंगदा संध्यासु मथ्वाइ नुंगाइतबदगी सुसाइड तौदुना सीखी संध्यादा अइना पिखिबा थाजबा अदुगी वांगमदा आइगी नुपी कैथरीनना लाइरिक अदु मीना यामना पामननबा यामना योनबा याननबगीदमक्ता संध्यागी ममिंग लीक ओहेली हाइबगीदमक्ता अइना लाइरिक अदु पब्लिश तौबदगी कैंसिल तौरनी हाइना हाइखी अदुबु कैथरीनना विक्रमबु थेमजिलदुना हाइरखी अइना तौरिबा सिंगदो अखोइनीगी फनबगीदमक्तनी संध्या लैखिदबा अदुगीदमक्तदी अइसु नुंगाइते अदुबु थोखरबदी थोखरे अमु हलकपा याररोइदबनी मरम अदुना नहांगना सावरिबा सिंगदो तोकलो अदुगा लाइरिक असि सक्सेस ओइननबु होनरसि हाइना थेमलखी अदुबु कैथरीनना फना थेमलेबसु विक्रमदी सावबु फरमदे विक्रमना महाकी लाइरिक अदु फोंगलरोय हाइदुना इबा चेरोल अदु कैथरीन पिरमी कैथरीन विक्रम पिरक्लिब चेसिंग अदु पारबा मतुंग हाइरई लाइरिक फोंगदबा नुमित निनी खत्ता ngairaba matam asida nang asumna tawrabadi akhoi loina mangba tare लाइरिक फोंगबगी प्रोग्राम asi cancel tawganu haina hairami adubu विक्रम हाइरई aigi maramgi damakta nupi ama sikraba matungda लाइरिक asi aina फोंगluba haibase afaba thabak oiroi maram aduna लाइरिक ase फोंglagumsi adubu कैथरीन de विक्रम na themliba adu yaramde कैथरीन na yamna sound hairई ibani matai manau oijarabasu aigi company aduga nanga contract ama sign tawna khibani maram aduna karigumba book launch tawbagi program asi nangna cancel tawba tarabadi aina nangi nathakta case achauba ma tawgani aduga nahaku fine yamna chauna thiengani masigi matungda nang amuk hana लाइरिक फोंगba ngamdanaba thabaksu aina tawrakani mathangi sinda विक्रमना kapladuna devda wari lirei masini akhoi ni na numit aduda khana khibagi maramado dev aigi nupi कैथरीन hairibido yamnadi phaba nupini aina ngasi oirebe phibam mai pakliba se aigi nupi कैथरीन na khonabibadagini maramaduna कैथरीन laikhidraba matungda कैथरीन gi maramda asigumba phattaba mina tabada nungairadaba paw simadi mayam mamangda puthokpiraklagano mathangi sinda officer gautam laktuna devda hairei कैथरीन hairiba nupi duna laikhidaba adugi maramdi mahak heart attack tawbadagini adugane sir forensic department na yamna maru eba information amasu phange haiduna paw pirai hairakhi mathangi sinda dev gautam makhoi forensic department da lakhi aduga forensic department da leriba nupa amaga wari sanarami forensic department gi nupa adun hairei Vikram Sethi hairiba nupa adu yamdrabada phut taruk wangba nupani maram aduna mahaki makokta sokliba asokpa asigi matung inadi Vikram gi makokta thomlamliba nupa adusu yamdrabada phut taruk hena wangadaba mini devna mo hairei phut taruk hena wangba mi natrabasu Shekhar na phamlingai da phut taruk hena wangdaba mi amana Shekhar gi makokta candle stand duna thomduna Shekhar bu hat kibo orambasu yabagi oithokpasu leiba natra forensic department gi nupa adun hairei madudi oithokpa yaroi kari maram gi oithokpa yadribano haibadu ai utke haiduna forensic department gi nupa adun hairami mathangi sinda forensic department gi nupa aduna devga wangba chapmanaba murti amagi makokta candle stand arumba mana thomhalami masigi matungda amuk phamlaga leiba murti amada amuk devana mahangna paireba lumba candle stand aduna murti dugi makokta amuka su thomhalami masigi matungda forensic department gi nupa adun hairei sar nangna hojik murti ani sida thomkiba do madugi matungda murti ani sigi makokta tariba sokpagi dak asi amta yengu makhoi ani gi makokta sokpagi angle asi yamna khenabani angle amadana itang pairapna tawi aduga amadana chap jungthabani sarna hojik sarga wangba manaba murti amada sarna lepaga makokta thomkiba murti adugi makokta sokliba asokpa aduga Shekhar gi makokta sokliba asokpa aduga chap manabani maram adunani Shekhar bu phut taruk hengna wangba nupa amana hatpani hairibase mathangi sinda Vikramna leriba ka aduda havaldar tambe amadi atopa havaldar ahum mari amasu changlakhi aduga hairei hojikti nangi chatpagi matam yaure aduna hogatlo chalasi makhoi gi matawa sida yamna chingnaraba Vikramna hairei dev tikrai dele hobage ma gamta wari sanage tambe na yamna mi usitana hairei hojikti wari sanabagi matam loire hojikti nang lokap ta leibagi matam yopsilakle lokap ta chalasi lao haiduna Vikram bu phaduna lokap tamna purakhi asomdana police commissioner na press conference ama kauduna Katherine amadi Shekhar hatpagi case asiga mari lenana forensic department dagi pirakpa report singi matung ina Vikram hairiba nupa ase mihatpani haina chingnare maram aduna mahaki mathakta case ama lokhale case asiga loina Vikram gi mayokta phangba evidence kaya adusu akoina file tawduna thamkhrabani Shekhar gi makokta thomduna hatkiba candle stand aduda Vikram gi fingerprint su phangle hojikti Vikram phaba yabagi ayaba adu leire maram aduna mahakpu phajinduna thamkhrabani asomdana constable sing aduna Vikram bu lokap ta punanabagi damakta chingthorakpa matam aduda Vikram na handa amuksu constable sing adudagi nanthoraktuna chenthorakhi handa amukti
Vikram mahak police taki nanthokke haiduna chenba natte mahak Dev ka wari sanage haiduna Dev kauduna koithi thirami adubu Dev ti station adu da leramde mahak ti conference tawfamda leikhi mathange sinda police sing aduna Vikram bu pharami Vikram bu mokhoi myam changduna pharaba matungda lockup ta pusenana ba sem sandaringai tanja asida Dev na Gautam da phone tawrai Gautam na mafam adu da leriba constable sing adu da hairai masi nupa se athu matamda lockup ta thamjaluro ai akhoi gi sar Dev ka wari sanage nupa se makol ta tholakanu haiduna hairami masi matungda Gautam na phone paikhalami asomdagi Dev na hanglai police station da hojik kari phibam leiribage karisu problem thoktaba natra Gautam nasu karisu problem thokte haina hairami masi gi matungda amuk Dev na hanglai mayage mayum mamangdagi thengnakiba maina chakli tawba photo sing adigi maramdadi kari khanglabage Gautam na hairai mayagi nupa Shekhar na private investigator amada photo sing adu kaphan kiba ngaktani maram aduna photo adu kari maramdagi kapibano haiba khangnanabagi damakta Shekhar na neklamba private investigator sing ado station da kaukhrabani mahak hayeng soidana laklagani mathangi sinda Vikram na leiriba lockup adugi ka aduda tambe na Vikram na chana na ba chak thinba lakhi Vikram gi jail mamangda sangliba constable aduda tambe na hairai ngasai Vikram na nanthoke haiduna chenba matamda nangonda inthuramado madugi damakta aina laman khumba oina Vikram se phajana thindagrabani ngasidagi di Vikram soidana gyan taragani constable aduna so hairai sar na ngasai thindabado aisu uhawi Vikram na constable sing aduda haijai mayagi mayumda aina taba nupa amaga su ai laktringe mamangdagi mayaga hana punna leminarambani aina hariba wase Dev tam haibiyo adubu constable sing adunadi mahangna haiba wasing ado phajana tabiramde mathange sinda Shekhar na nektuna thamlamba private investigator adu police station da Dev ko unanabagi damakta lakhi tambe na investigator adu da hairai hojikti Shekhar su sikre ramaduna nangna tawriba thaba asigi damakta di handa amuki oinadi paisa phanglaroi investigator adu na hairai case asiga mari lenaba information pibagi damakta police na engonda reward oina prize amta piroidra haise tambe na karemna adu na hairai madudi film da ila drama da tawbagi wani taibangdadi amta tawdabani asumna makhoi ni wari sanaduna leringai tanja asida Dev su lakhi masigi matungda private investigator aduna mahaki mafamda leiriba photo sing adu loinamak Dev ta pirami mathangi sinda nupa amana magi mayumda beer thaktuna yamna nungaina pathaduna leirami ba nupa si mayana ihan hanbo ina police station da lakpa matamda mayabu thilakhiba nupa aduni nupa si gi maming Chirak kawi Chirak hairiba nupa si su lawyer amani mahak Shekhar ga thabak tawminaba Shekhar gi mamanaba amani Chirak mayumda leiringai matamaduna tambe amadi atopa constable mayam ama laktuna Chirak nahak police station da chattaba yararoi udaga sida chalasi haiduna hairami adubu Chirak nadi mahak pu phariba kari maramgino mahak phabagi arrest warrant kada da lei puthora u haiduna marai kana yalami mahaki matawasida SI Gautam na hairai Chirak nang kari aranba thabak tawrurabage nahangna police station da chalusi haibada yadribase nahangna kemta alanba thabak tawdaba oiba tarabadi karisu kiningai leite asumna Gautam na haijalakpa asidadi Chirak su upai leramde chalasi haiduna station da chananabagi damakta thoki mayam thongna khraba matungda tambe na Gautam da hairai Chirak ki fingerprint amta lawrakhige haiduna Chirak na thaklamba beer yauriba glass adu mahaki rumal amana lawkhatli aduga glass adugi manungda yauriba beer sing adu mahaki machinda thenganabida loina thakchilami aduga hairai glass asigi manungda yauriba beer asina aigi aduga glass asigi mapanda leiriba fingerprint asina evidence oina thamgadoribani mathangi sinda Dev na private investigator adudagi phanglakpa photo sing adugi maramda police commissioner da hairami police commissioner aduna phone da hairai Dev hojiki oina di photo sing ado kanamta da haidokhirnu maru oina media da reporter sing da khangan bayade aduga khwaidagi maru oina case asi nomagi manungda loisanabo hanau case asi ngasi loiselawdaba tarabadi hayeng nongalagadi Vikram bu thado haiduna tongan ba pressure kaya ama laklagani mathangi sinda Chirak interrogation room amada matonda phamduna lerami ngaihak leraga magi ka aduda Dev sanglakpa ubada Chirak na yamna sauna hairai nakhoi police sing ase nasagi na thau phajana tawde kari maram gi damakta no aibu mafam asida phaduna puraklibase aibu mafam asida phaduna purakpagi arrest warrant su nakhoi na piba ngamde nakhoi na tawriba thawong asidi mioi bagi hak matpaga chap manai masi matungda amuk Chirak na yamna sauna hairai phare noina yamna khangninglagadi nakhoi na hainingba wasing ado engon do loina hairaklo mahaki yamna mukna hairakpa wa asi taraba matungda Dev na hairai nang natra mayana ahanbo oina station asida lakpa matamda mayabu mafam asida thila amba nupado mahaki wahang asi taba matamda Chirak sauramba adudagi khara phare masado iching chingnaraduna nokmi taroduna hairai mahakti aigi imanabani maramaduna maruba moina ai na magi mateng panglambani mahaki pakhom asi taraba matungda Dev na private investigator dagi lawrakpa photo sing adu Iraki mamangda thamladuna photo sing adu yenghalami photo sing adu icham chamba photo amta oiramdre photo sing adu Chirak amadi maya makhoi
ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕꯒꯤ ꯐꯣꯇꯣ ꯑꯣꯏꯔꯝꯃꯤ ꯁꯦꯈꯔꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯟꯕ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯪꯂꯤꯕꯁꯤꯡ ꯑꯗꯣ ꯀꯟꯐꯥꯔꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃ ꯅꯦꯛꯇꯨꯅ ꯃꯌꯥꯕꯨ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯗꯨꯅ ꯃꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯤꯔꯥꯛꯇꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯗꯦꯚꯅ ꯎꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯌꯥꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯃꯌꯥ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯈꯔꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯍꯣꯠꯅꯕ ꯐꯖꯅ ꯀꯟꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗꯇ ꯑꯣꯐꯤꯁꯇ ꯂꯩ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯏꯕꯥꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯗꯦ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯊꯦꯡꯅꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯌꯨꯝꯗ ꯏꯇꯣꯝꯗ ꯂꯩꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯕ ꯐꯥꯎꯈꯤ ꯑꯩꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯔꯥꯛꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯥꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯍꯧꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯥꯅꯤꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯅ ꯁꯦꯈꯔ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯏ ꯆꯤꯔꯥꯛꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯎꯅꯔꯤꯕ ꯑꯗꯣ ꯂꯣꯏꯁꯤꯟꯅꯔꯁꯤ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯃꯌꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯆꯤꯔꯥꯛꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯂꯤꯔꯛꯄ ꯋꯥꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯦꯟꯇꯦꯟꯁ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯔꯤꯕꯒꯤ ꯇꯣꯟ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯅꯪ ꯑꯃꯗꯤ ꯆꯤꯔꯥꯛ ꯅꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯔꯤꯍꯔꯁꯦꯜ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯚꯀ ꯆꯤꯔꯥꯛꯀ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯚꯅ ꯆꯤꯔꯥꯛꯇ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯏꯕ ꯃꯤ ꯉꯥꯛꯇ ꯃꯥꯜꯂꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅ ꯂꯤ ꯑꯗꯣ ꯆꯤꯔꯥꯛ ꯁꯦꯈꯔ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯁꯦꯈꯔꯒꯗꯤ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯆꯤꯔꯥꯛꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯗꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯩ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯁꯦꯈꯔꯒ ꯊꯦꯡꯅꯈꯤꯗꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯚꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯤꯔꯥꯛ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯪꯕꯨ ꯅꯔꯥ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯔꯝꯗꯤ ꯁꯦꯈꯔ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯗ ꯆꯤꯔꯥꯛ ꯅꯪꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜꯁꯨ ꯊꯦꯡꯅꯈꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯗꯣ ꯁꯦꯈꯔꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯂꯤꯕꯅꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯥꯛ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯒ ꯎꯅꯕ ꯆꯠꯈꯤ ꯃꯌꯥ ꯏꯕꯥꯅꯤ ꯂꯣꯟꯅ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤ ꯊꯦꯡꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯔꯥꯛꯅ ꯃꯌꯥꯗ ꯍꯥꯏ ꯁꯦꯈꯔ ꯂꯥꯛꯂꯕꯗꯤ ꯏꯕꯥꯅꯤ ꯐꯔꯛ ꯇꯥꯔꯒꯅꯤ ꯁꯦꯈꯔꯅꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯈꯪꯕꯒꯨꯝꯅ ꯇꯧꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯆꯤꯡ ꯆꯤꯡꯅꯕꯗꯧꯅ ꯇꯧꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯁꯦꯈꯔꯅ ꯈꯪꯂꯒ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯈꯔ ꯆꯪꯂꯛꯈꯤ ꯁꯦꯈꯔ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯁꯣꯐꯥꯗ ꯐꯝꯂꯗꯨꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯈꯔ ꯂꯥꯛꯄ ꯎꯕꯗ ꯆꯤꯔꯥꯛꯅ ꯍꯥꯏꯔꯛꯏ ꯁꯦꯈꯔꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯁꯦꯈꯔꯅ ꯆꯤꯔꯥꯛꯇ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯑꯩ ꯂꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯆꯤꯔꯥꯛꯄꯨ ꯏꯟꯊꯨꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯈꯔꯗ ꯍꯥꯏꯔꯛꯏ ꯁꯦꯈꯔ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯈꯔ ꯋꯥꯗꯤ ꯀꯩꯝꯇ ꯉꯥꯡꯗꯦ ꯃꯍꯥꯛꯅ ꯑꯦꯟꯚꯦꯂꯞ ꯑꯃ puthokduna mayada pirami Shekharna piribe envelope adu atai karisu nalamdre Shekharna private investigator amagi khuthangda kaphankhiba maya amadi Shekhar makhoi anina aronba mari thamlingeda kapkhiba photo sing adu oirami photo sing adu urubada maya amadi chirak wangang leiramde ingak ngaktuna koyeng yengnaduna leirami ngahak ngaktuna leiruraba matungda mayana hairai Shekhar thaudo asi matangda nahak sauranu thaudo asi aina soibadagi thokhibani Shekhar sauranu ai phajana nangonda wa asi kamdawna thokhibano haibado phajana haijage phajana explain tauge haiduna hairami adubu mahakna haijariba sing ado Shekharna di kemta taramde masigi matungda Shekharna saubadagi chirakpu inthuki chirakna tu chanba matamda table adugi mathakta tusenki table adu su pungkai kaikhi masigi matungda Shekhar wam ta hairamdana ka adudagi thokhi masigi matungda chirakna liriba wari si tariba Dev na hairai Shekhar sakhraba matungda nangna amu kari tawbage chirakna hairai aisu mafam aduda kuina leitharabadi afaba oiraroi khaladuna aisu yum adu thadoktuna yumda halakhi adubu aina yumda halakpa matamda mayado karamba phibamda leiramgadagi khalubada ai yamna pakhatki maram aduna mayada hanjin aina call tawki adubu mayanadi agi call do amta pairakide maram aduna aisu chingnaba henmamadagi mayagi meimda chatki adubu mayanadi mahakpu imungda changhankide mahakpu mafam adudagi yamna thuna chatkhro haiduna tanthoraki haina hairakhi masigi matungda Devna Chirakna liriba wari sing ase channbra haiduna mayada amu hanglami
ꯃꯌꯥꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯆꯤꯔꯥꯛꯅ ꯑꯩꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯕꯤꯀ꯭ꯔꯝꯁꯨ ꯂꯥꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯃꯔꯝꯅ ꯑꯩꯅ ꯑꯁꯦꯡꯕ ꯋꯥꯁꯤꯡ ꯑꯗꯨ ꯆꯤꯔꯥꯛꯇ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯆꯤꯔꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯅ ꯀꯞꯂꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯗꯦꯚ ꯅꯪꯅꯗꯤ ꯑꯩꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯟꯊꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯑꯔꯣꯟꯕ ꯃꯔꯤ ꯑꯃ ꯊꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯩꯅꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯦꯈꯔꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯈꯔ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯁꯦꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯌꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯋꯥꯔꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯐꯝ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯈꯔꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯅ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯦꯈꯔ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯁꯦꯈꯔ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚꯅ ꯕꯤꯀ꯭ꯔꯝꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯕꯤꯀ꯭ꯔꯝꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯔꯝꯗꯕꯤꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯥꯆꯤꯟ ꯑꯃꯗ ꯁꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯗꯦꯚꯅ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒ ꯃꯨꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯨꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕꯁꯨ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯌꯨꯝꯗ ꯆꯠꯂꯨꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯂꯩꯔꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯗꯦꯚ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯕꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯊꯤꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇ ꯈꯪꯗꯦ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯒꯤ ꯁꯣꯐꯥ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯦꯈꯔꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯈꯨꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯥꯅ ꯋꯥꯂꯦꯠ ꯑꯗꯨ ꯕꯤꯀ꯭ꯔꯝꯗꯒꯤ ꯃꯨꯜꯂꯒ ꯂꯧꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯂꯦꯠꯅꯤ ꯃꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯖꯦꯀꯦꯠ ꯂꯤꯠꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯅꯅꯕ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯗꯣꯔꯕꯦꯜ ꯑꯗꯨ ꯊꯤꯜꯂꯛꯈꯤ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯈꯔꯅ ꯗꯦꯚꯇ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯁꯦꯈꯔꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯥꯅ ꯁꯦꯈꯔꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯃꯁꯛ ꯇꯥꯛꯁꯤꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯉꯍꯥꯡꯉꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯕ ꯃꯥꯜꯂꯦ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯣ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯕꯒꯦ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯣ ꯑꯩꯒ ꯑꯗꯨꯝ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯩ ꯃꯁꯥ ꯈꯔ ꯄꯥꯏ ꯁ꯭ꯄꯦꯛ ꯑꯃ ꯎꯞꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯚꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯗꯒꯤ ꯐꯪꯂꯛꯄ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯒꯤ ꯆꯤꯔꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯈꯔ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯔꯥ ꯕꯤꯀ꯭ꯔꯝꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯤꯔꯥꯛꯅꯤ ꯃꯌꯥꯅ ꯆꯤꯔꯥꯛꯇ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯁꯦꯈꯔ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯥ ꯉꯥꯛꯇꯪ ꯁꯥꯖꯤꯟꯅꯔꯣ ꯑꯁꯨꯝꯅ ꯃꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯅ ꯆꯤꯔꯥꯛꯄꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯃꯁꯛ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯈꯔꯁꯦ ꯂꯣꯌꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯦꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯈꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯐꯖꯅ ꯂꯤꯔꯒꯦ ꯆꯤꯔꯥꯛꯅꯁꯨ ꯁꯦꯈꯔ ꯁꯥꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯉꯥꯛꯇꯪ ꯆꯧꯀꯤ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ ꯕꯤꯀ꯭ꯔꯝꯅ ꯆꯧꯀꯤꯗ ꯐꯝꯅꯅꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠ ꯈꯔ ꯇꯧꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯍꯨꯏ ꯃꯌꯥꯝ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯥꯒꯤ ꯃꯌꯨꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯗꯒꯤ ꯕꯤꯀ꯭ꯔꯝ ꯈꯣꯡꯐꯝ ꯍꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯡꯐꯝ ꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯦꯡꯖꯤꯟꯈꯤ ꯇꯦꯕꯜ ꯑꯗꯨꯗ ꯊꯦꯡꯖꯤꯟꯕ ꯃꯇꯝꯗ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯣꯟꯊꯔꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯤꯕꯣꯔꯗ ꯑꯗꯨꯗ ꯊꯦꯡꯂꯝꯃꯤ ꯀꯤꯕꯣꯔꯗ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯈꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯃꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯁꯨ ꯌꯥꯎꯔꯝꯃꯤ
फोटो अदु उरबा मतमदा मायाना मंगोंदा महाकी नुपा शेखरनी हाइदुना मसक ताकलिबा नुपादो मायागी असेंगबा नुपा शेखर नते हाइबा विक्रमना खंगलखी तंजा असिमक्तदा चिरागना चेनसिलक्तुना विक्रमगी मकोकता कैंडल स्टैंड अमना कन्ना थारखी मसीगी मतुंगदा विक्रमदी वांथादुना लेमाइदा ताखरे विक्रमना ज्ञान खरा खरा लाकपा मतमददी विक्रमना ममी सामी ओइना उरमी माया अमदी चिराग मखोय अनिना शेखरगी असिब हक्चांग अदो मायागी बेडरूम कादगी चिंगथोरकपा अदो माया अमदी चिराग मखोय अनिना शेखरगी असिब हक्चांग अदो विक्रमगी मनाक्ता चिंगसिंदुना थमलमी अदुगा चिरागना मायादा हाइरई मखादा लेरिबा पुलिसिंग असे कौरुरो मसीगी मतुंगदा मायासु पुलिसिंग अदो कौननबा चेनखी अदुगा चिरागसु युम अदुदगी थोकी विक्रमना ज्ञान तारकपा मतमददी चिरागना शेखर हाटपा मतमदा सिजनखिबा कैंडल स्टैंड अदु विक्रमगी मनाक्ता तादुना लेरमे विक्रमना ज्ञान मांगलुबदगी हौगलपा मतमदा कैंडल स्टैंड अदुदा थेंगलुबा मतमदा कैंडल स्टैंड अदु सोफा अदुगी मखादा चेनसिनखी मसीगी मतुंगदा विक्रमना मागी ममांगदा तादुना लेरिबा शेखरगी असिब हक्चांग अदु उरक्खी विक्रमना इंगंगकना शेखरगी असिब हक्चांग अदु येंगदुना लेरिङै तंजा असिदा पुलिसिंग चेनसिलक्तुना विक्रमबु फाखी वारीसिंग से तारबा मतुंगदा देव अमदी गौतम यामना मथा सादुना मंगदुना लेरमी गौतमना हाइरई पुलिस की थबक तौदोय सरुकपुदी बैंक की थबक तौरमबने हेना फै बैंक की थबक तौदी पुंग मंगा की मतुंगददी ड्यूटी अमता लेट्रे अदुबु पुलिस हाइबसिदी सुटी ओइगेरा अमा ओइगेरा ड्यूटी की ड्यूटी ngaktani अदुबु गौतमना हाइरिबा वासिंग अदुदी देवना केमता तारमदे देवती वाखन मुन्ना खंदुना लेरमी वाखल ngahak मुन्ना खल्लाबा मतुंगदा देवना हाइरई एस असिगी मतंगदा ओइथोकपा याबा वा अनि लै अहानबा वाफम असिना चिरागना शेखरबु हाटपा अदुगा अनिसुबा वाफम अमना विक्रमना शेखरबु हाटपा अमा गौतमना हाइरई तुमे अदुबु शेखरदी पुंग 3 मखाइदा मयुमदा हलखरे मदुगी मतुंगदा महाक मपानसु सुंथोक थोखिद्रे अदुबु शेखर तसेंगनमकी मयुमदा अदुम लैब्रा नत्रगना मयुमदगी अमु हना थोखिब्रा हाइबसिसु कनामतना खंगदे मसीगी मतुंगदा देवना इलाइलाइना हाइरई गौतम कशु यामना लुबा वा नत्ते करिगुम्बा शेखरना पुंग 3 मखाइदा हलकलाबा अदुगा शेखरना युम अदु थादोक्तुना चलमदबा तारगदी मिहाटपा असि चिराग अमदी मायाना ओइगदोरिबनी अदुगा करिगुम्बा शेखरना पुंग 3 मखाइदा मयुमदा हलकलाबा मतुंगदा फाइल खरा पुदुना अमुक मयुमदगी थोखिबा ओइरमलाबा मदु ओइबा तारबदी मिहाटपा असि विक्रमना ओइगदोरिबनी मरमदी शेखरना हलकलिबा मतम अदु पुंग 12 मखाइदनी पुंग 12 मखाइ अदुददी मायागी इमुंगदा माया अमदी विक्रम पुन्ना लेमिनरी शेखरदी लेते अदुगा पुंग 3 मखाइदा शेखरना मयुम हलकलाबा मतुंगदा महाक युमदगी मपान थोक्तबा ओइरगना युम अदुदा माया अमदी चिराग मखोयनी लेमिनबा मतम ओइदोइनी मदु ओइबा तारबदी मिहाटपा असे चिराग अमदी माया ओइगदोरिबनी मरम अदुना केस असि सोल्व तौगे हाइबा तारबदी शेखर हाइरिबा नुपादो महाकना पुंग 3 मखाइदा मयुमदा हलकलाबा मतुंगदा महाक अमुक हन्ना मयुमदगी मपान थोखिब्रा नत्रगना थोक्तबरा हाइबदो मदु खंगदोकपा दरकार ताइ गौतमना हाइरई अदुदी कमदौना खंगदोरिबा महाकी वाहंग असि ताबा मतमदा देव की वाखलदा आइडिया अमा लाखी देवता लागिबा आइडिया अदुदी शेखर शिबा नुमित अदु नुमिदांग अथेंगबा मतमदा नोंग यामना कन्ना ताखी मरम अदुना लंबी लमजाव पुनमक लेखोक ngakta थोखी मथंगी सिंदा देव पुलिस स्टेशन दा लेरिबा एविडेंस मैम थंबा डिपार्टमेंट अदुदा लाखी अदुगा शेखर की केस दा मखोइना थेंगनाखिबा एविडेंस सिंग अदु अमता येंगे हाइदुना हाइरमी मफम अदुदा लेरमलेबी नुपी अदुना एविडेंस सिंग अदु पुथोरक्तुना देव दा पिरखी मसीगी मतुंगदा देवना एविडेंस बॉक्स अदु फाक्तुना कैनोमा कोइथि थिरमी महाकी मतव अदुदा इंगाव ngawraba गौतमना हंगलखी सारना थिरिबा अदुबु करिनो देवना हाइरखी शेखर शिबा नुमित अदुदा नुमिदांग वाइरमदा नोंग यामना कना ताखी नोंग चुबा होरखिबा अदु पुंग क्या अदवाइदनो नाहक निंगसिंगलिब्रा पुलिस नुपी अदुन हाइरई पुंग 13 अदवाइदा नोंग याम कन्ना ताबा होरखी गौतमना मुहंगलाई नोंग चुबगा केस असिगा कमदौना मरी लेनरिबनो देवना हाइरई मायाना हाइबा मतुंग इना करिगुम्बा शेखर हाइरिबा नुपादो पुंग 12 मखाइ अदवाइदा मयुमदा हलक अम्बा ओइबा तारगदी महाकना मयुमदा हलकपा मतमदा मागे खुंगुपता नोंग यामना कन्ना चुबा मरमना सोइदनमकी लेखोम खरा पकलमगनी अदुगा करिगुम्बा शेखर की खुंगुपता लेखोम अमता पकलमदबा तारबदी शेखर हाइरिबा नुपादो महाक पुंग 3 मखाइ ताबा मतमदा मयुमदगी हलखी अदुगा मसीगी मतुंगदा महा अमुहन्ना मयुमदगी मपान थोखिद्रे हाइबनी मरम अदुना शेखर की खुंगुप असिदा करिगुम्बा लेखोम तेरमबा तारबदी शेखर हाइरिबा नुपादो विक्रमना हाटपनी अदुगा करिगुम्बा शेखर की खुंगुपता लेखोम तेरमदबा तारबदी शेखर हाइरिबा नुपादो चिराग अमदी माया मखोयनीना मखोयनीगी अरोनबा मरिदु लोसन्नबगीदमक्ता हाटपा ओइगदौरिबनी अदुबु देवना शेखर की खुंगुप अदु लौथोक्तुना येंगलोबा मतमददी खुंगुप अदुदा लेखोम अमता पकलमद्रे मथंगी सिंदा नुपी पुलिस मैम लाक्तुना पुलिस स्टेशन दा वाहंग पाहंग तौनबगी लाक्लिबा मायाबु फादुना पुखी मायानदी महाक मरा लेजदे मागी नुपा महाकना हाटपा नते हाइना हाइजखी अदुबु कनामतना ताबिखिदे हौजिक्ति देवसु खंगले शेखर कमदौना सिखि हाइबा माया अमदी चिराग मखोयनीगी अरोनबा मरिदो शेखरना खंगलक्लबा मतुंगदा शेखरना यामना सावबदगी मखोयनीदा वाहंग पाहंग कया अमा तौखी अदुबु मखोयनीना मखोयनीगी अरोनबा मरिदो लोसन्नबगीदमक्ता शेखरबु हाटखिबा ओइरमले
ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯈꯔꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯈꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯀꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯌꯥꯅ ꯁꯦꯈꯔꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯐꯪꯂꯛꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯗꯁꯕꯤꯟꯗ ꯍꯥꯞꯆꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤ ꯇꯥꯟꯖꯥ ꯆꯥꯅꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯃꯌꯥꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯧꯁꯤꯟꯈꯤ ꯑꯗꯨꯒ ꯆꯤꯔꯥꯛ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯦꯈꯔ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯇ ꯂꯥꯟꯅ ꯄꯥꯎ ꯍꯥꯏꯖꯤꯟꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯄꯨꯂꯤꯁꯇ ꯐꯥꯍꯟꯕ ꯑꯣꯏꯔꯝꯃꯦ ꯄꯨꯂꯤꯁꯅ ꯏꯃꯨꯡꯗ ꯕꯤꯀ꯭ꯔꯝ ꯐꯥꯅꯅꯕ ꯆꯪꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯎꯗꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯤꯔꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯆꯤꯔꯥꯛ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯦꯜꯗ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯍꯥꯠꯄ ꯑꯗꯣ ꯆꯤꯔꯥꯛ ꯑꯃꯗꯤ ꯃꯌꯥ ꯑꯣꯏꯔꯝꯃꯦ ꯅꯍꯥꯛ ꯅꯔꯥ ꯂꯩꯇ꯭ꯔꯦ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯒꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟ ꯃꯤꯅ ꯍꯥꯠꯄꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯚ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯦ ꯀꯦꯊꯔꯤꯟꯗꯣ ꯑꯩꯅ ꯍꯥꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯪꯁꯟ ꯑꯗꯨ ꯆꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯀꯦꯊꯔꯤꯟꯒ ꯄꯨꯟꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯤꯗ ꯗꯦꯚ ꯃꯈꯣꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯣ ꯃꯗꯨꯃꯛ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯥꯜ ꯁꯤꯖꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯊꯔꯤꯟ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯈꯤꯕ ꯅꯨꯡꯉꯥꯏꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯣ ꯃꯗꯨ ꯈꯛꯇ ꯅꯤꯡꯁꯤꯡꯉꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯥꯜ ꯁꯤꯖꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯅꯨ ꯃꯔꯝꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯤ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯅꯪꯅ ꯋꯥꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯣ ꯑꯗꯨ ꯈꯛꯇ ꯅꯤꯡꯁꯤꯡꯉꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯀ꯭ꯔꯝ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯕꯤꯀ꯭ꯔꯝꯅ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨꯗꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯚ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯏꯕ ꯃꯍꯥꯛꯀꯤ ꯑꯐꯥꯎꯕ ꯅꯣꯚꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯕꯤꯀ꯭ꯔꯝꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯐꯦꯟ ꯑꯣꯟꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯒꯤ ꯂꯥꯏꯔꯤꯛꯇ ꯄꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯗꯣ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁ ꯆꯠꯂꯒ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯚꯀꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯚ ꯍꯥꯊꯨ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯊꯔꯤꯟꯒꯤ ꯑꯣꯇꯣꯞꯁꯤ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯈꯤ ꯀꯦꯊꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁ ꯆꯠꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯒꯤꯗꯃꯛꯇ ꯇꯦꯁ ꯇꯧꯈꯤꯕ꯭ꯔꯥ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯊꯔꯤꯟꯒꯤ ꯀꯦꯁꯇꯗꯤ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁꯀꯤ ꯇꯦꯁ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯈꯤꯗꯦ ꯃꯍꯥꯛꯇꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯀꯦꯊꯔꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯊꯔꯤꯟꯒꯤ ꯃꯤꯁꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯕ ꯃꯤꯁꯤ ꯅꯠꯇꯦ ꯗꯦꯚꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯦꯊꯔꯤꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯤꯗꯥꯛ ꯑꯃ ꯆꯥꯕꯗꯥꯏꯅꯦ ꯍꯤꯗꯥꯛ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯈꯤꯕ꯭ꯔꯥ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯈꯥꯎ ꯑꯃꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅꯤ ꯀꯦꯊꯔꯤꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯔꯠꯀꯤ ꯂꯩꯅꯥꯒꯤꯗꯃꯛꯇ ꯆꯥꯈꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯗꯦꯚꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯀꯦꯊꯔꯤꯟꯅ ꯃꯁꯤꯒꯤ ꯒꯨꯂꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯥ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯀꯦꯊꯔꯤꯟꯅ ꯒꯨꯂꯤꯒꯤ ꯗꯣꯁ ꯑꯗꯨ ꯍꯦꯟꯅ ꯆꯥꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯀꯦꯊꯔꯤꯟꯗꯤ ꯒꯨꯂꯤꯒꯤ ꯗꯣꯁ ꯑꯗꯨ ꯍꯦꯟꯅ ꯆꯥꯈꯤꯗꯦ ꯃꯔꯝꯗꯤ ꯀꯦꯊꯔꯤꯟꯅ ꯒꯨꯂꯤ ꯑꯁꯤ ꯂꯩꯔꯛꯈꯤꯕ ꯗꯦꯠ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯍꯥꯛ ꯅꯣꯡꯃꯗ ꯒꯨꯂꯤ ꯑꯃꯃꯝ ꯈꯛꯇ ꯆꯥꯏ ꯑꯩꯅꯁꯨ ꯃꯍꯥꯛꯅ ꯒꯨꯂꯤ ꯂꯩꯔꯛꯈꯤꯕ ꯗꯦꯠ ꯑꯗꯨꯒ ꯕꯣꯇꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒꯨꯂꯤ ꯃꯁꯤꯡꯁꯤꯡ ꯑꯁꯤꯒ ꯃꯁꯤꯡ ꯊꯤꯅꯗꯨꯅ ꯌꯦꯡꯂꯕꯅꯤ ꯒꯨꯂꯤ ꯃꯁꯤꯡ ꯑꯝꯇ ꯋꯥꯠꯇꯦ ꯀꯦꯊꯔꯤꯟꯅ ꯒꯨꯂꯤ ꯑꯁꯦ ꯗꯣꯁ ꯍꯦꯟꯅ ꯆꯥꯈꯤꯕ ꯂꯩꯇꯦ ꯗꯦꯚꯅ ꯏꯁꯤꯡ ꯆꯤꯡꯅꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯒꯦ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦꯗ ꯑꯩꯅ ꯕꯤꯀ꯭ꯔꯝꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯨꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯩꯅ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯊꯔꯛꯄ ꯃꯇꯝꯗ ꯀꯦꯊꯔꯤꯟꯅ ꯆꯥꯔꯝꯕ ꯒꯨꯂꯤꯁꯤꯡ ꯌꯥꯎꯔꯤꯕ ꯕꯣꯇꯜ ꯑꯗꯨꯗ ꯊꯦꯡꯂꯨꯏ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯒꯨꯂꯤ 3-4ꯁꯨ ꯍꯩꯗꯣꯔꯛꯈꯤ ꯗꯦꯚꯅ ꯒꯨꯂꯤꯁꯤꯡ ꯑꯗꯨꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯧꯈꯠꯂꯒ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯨꯂꯤ ꯑꯗꯨ ꯏꯀꯣꯝ ꯀꯣꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯗꯦꯚ ꯆꯤꯡꯅꯕ ꯌꯥꯝꯅ ꯍꯦꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯊꯔꯤꯟꯅ ꯆꯥꯔꯝꯕ ꯀꯦꯞꯁꯨꯜ ꯒꯨꯂꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯞꯁꯨꯜꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯩꯗꯣꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯛ ꯌꯥꯝꯕ ꯍꯤꯗꯥꯛꯇꯤ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯀꯦꯊꯔꯤꯟꯅ ꯆꯥꯔꯝꯕ ꯒꯨꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛꯀꯤ ಚಾಂಗ್ ꯑꯁꯤ ꯒꯨꯂꯤ 3ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯒꯗꯕ ꯍꯤꯗꯥꯛꯀꯤ ಚಾಂಗ್ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯔ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇꯒꯤ ꯀꯦꯊꯔꯤꯟꯒꯤ ꯍꯤꯗꯥꯛꯀꯤ ꯒꯨꯂꯤ ꯂꯩꯈꯤꯕꯒꯤ ꯔꯤꯁꯤꯞ 2 ꯑꯃꯁꯨ ꯄꯨꯊꯣꯔꯛꯈꯤ
Vikramna tongana leichin thamliba Katherine gi heart ki guli aduda yauriba hidak sing adu thoktuna Katherine na mahakna chana naba thamliba hidak ki capsule sing adu hangdoktuna Vikramna hidak ki dose hena hapchinbadagi guli sing adu charuba matamda Katherine overdose chatpadagi heart attack tawduna sikhibani Vikramna mahaki nupi Katherine heart pa oiramle asomda Vikramdi mahaki nupi halaba matungda ral kemta leitre police na mahaku phaba ngamdre khaladuna amna mathamoi penjana chawthokna noklami mathangi sinda Devna mahaki gari yamna thuna thoduna Vikram phana nabagi damakta airport ta lakhi Devna Gautam amadi atai officer singda phone tawduna mafam masida leireba airport khodimak chatuna Vikram hairiba nupado upai ama natraga ama tawduna mahaku phagadabani haiduna order torami asomdana Vikram su mahak England da chananabagi damakta airport manungda changlakhi Vikram na airport changlakpa matamda airport ta Vikram maral kemta leite aduna mahak thadokre haiba pawdu ubada masa matomda thamoi penjaraduna nokchakhi asomdana Devti Vikram phana nabagi damakta gari yamna kana thoduna lakhi tanja asida phone ama lakhi phone adu Vikram na torokpo erami Vikram na harai kana chen kheba yaurabage nahang na phana na ba yam kana khonari dubo Dev na harai Katherine nang na hat khibani haiba ai khanglakle wahai asi taba matamda Vikram na yamna chawthokna harai aina nawanda ha khibadai ne Katherine do aina hatpani haiduna matam aduda nangna Katherine gi maramda ka hena khanjularanu Katherine ibani gi maramda laikhiba nungaiba memory adu khatamak ningsingu haiduna aingonda ha khibadai ne matam aduda aibu themjin khraga hojina kari maram gi damakta aibu phaba lakadori bano aidi nangna aingonda themjilakpa matam aduda emotional oiba hemen madagi aigi nupido aina kamdawna hatkibano haibado madu phaba nongonda wari lithoklage haiduna khalurabani Dev na harai nangi anaba larik adu laibak thirabi Sandhya haibi nupi aduda base tawbani haibasi Katherine na mayamda lik ohenba nate nangna lik ohenkhibani nangna mahaki identity lik ohele khanglakpa matamdagi Katherine na nangi larik adu phonglaroi haiduna nongonda hairakhi adubu nahanadi larik phongdaba yaroi haiduna Katherine na kanna takhi natra Vikram na amukso harai jumi madumak thokhi madudagi hendoktuna aibu police ta takthokuna police na phahangani haiduna Katherine na aingonda kihalakhi Vikram na makha tarai Dev nang sumda khala yengune nangi nupi makna nangna haiba wa phabok taraktraba matam adudadi naha kari tawba taribage nupi edo hatokpa tabani natrane aisu upai leitabadagi aigi nupi edo hatoknaba plan tawkhi plan matung ina Katherine su sikhi Katherine sikhiraba matungda aina police kauduna Katherine gi maramda paw haikhi aisu police laklaba matungda police singadagi mamangda thawai nungai taba sasinaduna kapli kabi topsinaduna leiringai matam aduda Katherine gi phone da ikhang khangaudana message ama lakhi Katherine gi phone da lakliba message adu kanadagi lakba message no haiba yengna nabagi damakta aina police constable aduda washroom changge hajinaduna washroom changduna yengloi adubu message adudi Shekhar hairiba lawyer adudagi aigi nupi Katherine da tharakpa message oramle Katherine amadi Shekhar makhoi ani manaduna aigi mayokta case tonanabagi damakta case ama sagatpa loiduna leramle aigi nupi amadi Shekhar makhoi ani manaduna aigi career sibu pumang mangnaba sinduna plan tawduna leramle adubu aigi nupi di aina drug overdose alanduna hatokre lemhori bahababu Shekhar hairiba ukil adu khata ngasilakle maramaduna Shekhar bu su hana nabagi damakta aigi nupi gi phone da yoramba Shekhar gi mayum address adu yenglaba matungda aigi nupi gi phone adu aina drain da langthaduna thamlamle aduga Shekhar hana nabagi damakta Shekhar gi mayum da aina thawaina ki atamna chakhibani somdana Devti traffic mayam marakta gari thawba yadaduna leiramli aduga somdana Vikramdi boarding pass lauduna lane tonanabagi damakta gate tamna lakpa hokre masigi matungda amuk Vikramna napal galonena wari makha amuk tarakhi aina yamna wana Shekhar gi mayum thiduna Shekhar gi mayum da changlure aina Shekhar gi mayum yoraklaba matungdadi kari thawdok thokhibage haibadudi mayana nongonda wari oina liduna mahakna jail da leitringeda nongonda tahan khrabani adubu mayana liba wari singaduda wadhauba khara ai hairakke aina yum aduda yorokpa matamda yum aduda Shekhar di leramdre maramaduna aigi nupi amadi Shekhar makhoi anina aigi mayokta kari case sagatli amadi karamba document sing thorang tawduna thamlibage haibadu khangnanabagi damakta Shekhar gi table da leiriba file sing aduda aina phaktuna yenglui adubu aigi file sing adu thengnabagi mahutta maya amadi Chirak makhoi anina aron balambi chapminaringai da kapa photo sing adu aina thengnakhi Devna muhairai mayana su mahak amadi Chirak makhoi ni gi marakta leiriba aron mani adu lonanabagi damakta machin thiba wanga kani haibase nangna khangki natra madugi khulong chaba lauduna nangna nasagi heba tonganba wari ama sagatkhibani duga achumba haijariba mayabu aingonda lana uhankhibani Vikramna muhairai Dev nang singdi yamna singe adobo singbadi khara waliko mathangi sinda Dev su airport yausilakle mafam aduda leramba staff amada England tana chakhigadoba aeroplane adu karamba gate tagi boarding tawi hanglami aduga England chakhigadoba plane adu khudak asida khamu haiduna nupi aduda su hairami staff aduna su England da chanabagi damakta mi myamna changnariba gate aduda leiriba staff sing aduda phone torakhi adubu laibak thibadi staff sing aduna phone ado pairakide asomdana Vikramdi napal galoinena mahak nan thokle khangladuna aeroplane manungda changlakhi masigi matungda mahak ngasai digi wari chanaduna leiriba Dev ta hairakhi Shekhar
ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯡ 12 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯈꯔꯅ ꯄꯥꯏꯔꯝꯕ ꯕꯦꯒꯁꯤꯡ ꯑꯗꯨꯗꯒꯤ ꯀꯦꯊꯔꯤꯟ ꯑꯃꯗꯤ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯌꯣꯛꯇ ꯁꯥꯒꯠꯂꯤꯕ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯑꯗꯨꯗ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯈꯛꯇ ꯃꯩ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯤꯡꯅꯔꯛꯀꯅꯤ ꯈꯪꯂꯗꯨꯅ ꯃꯥꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯩ ꯈꯤꯇꯪ ꯊꯥꯗꯣꯛꯂꯗꯨꯅ ꯗꯁꯕꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯀꯦꯁꯀꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝꯅ ꯇꯧꯕ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗꯗꯤ ꯀꯌꯥ ꯐꯣꯀꯁ ꯇꯧꯈꯤꯗꯦ ꯃꯩ ꯆꯥꯛꯄꯗꯒꯤ ꯂꯦꯝꯍꯧꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗꯨꯅ ꯃꯥꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯄꯨꯂꯤꯁꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯇꯨꯅ ꯗꯦꯚꯇ ꯂꯤꯁꯤꯟꯈꯤ ꯕꯤꯀ꯭ꯔꯝ ꯃꯁꯥꯃꯛꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯔꯛꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯗꯦꯚ ꯅꯉꯣꯟꯗ ꯑꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯕꯨꯅꯦ ꯗꯦꯚ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯌꯥꯝꯅ ꯁꯨꯈꯟ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯃꯔꯝꯅ ꯁꯦꯈꯔꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯝꯃꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯈꯣꯝ ꯇꯩꯔꯕ ꯈꯣꯡꯎꯞ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯈꯣꯝ ꯇꯩꯗꯕ ꯈꯣꯡꯎꯞ ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯅꯤ ꯑꯗꯨ ꯑꯩꯅ ꯑꯣꯟꯊꯣꯛꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯕꯤꯀ꯭ꯔꯝꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇ ꯂꯩꯈꯣꯝ ꯇꯩꯈꯤꯕꯗꯣ ꯈꯣꯡꯎꯞꯇ ꯂꯩꯈꯣꯝ ꯇꯩꯔꯝꯕ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯗꯨꯅ ꯗꯦꯚꯅꯁꯨ ꯃꯥꯌꯥ ꯑꯃꯗꯤ ꯆꯤꯔꯥꯛꯄꯨ ꯐꯥꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯇꯧ ꯑꯁꯤꯗ ꯗꯦꯚꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛꯀꯁꯨ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯤꯠ ꯅꯝꯕꯔ 1A ꯅꯤ ꯅꯪꯅ ꯉꯝꯂꯒꯗꯤ ꯑꯩꯕꯨ ꯐꯥꯔꯨ ꯂꯥꯛꯑꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯐꯥꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ UKꯗ ꯆꯠꯈ꯭ꯔꯒꯅꯤ UKꯒꯤ ꯁꯔꯀꯥꯔꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯏꯚꯤꯗꯦꯟꯁ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯔꯛꯂꯣꯏ ꯑꯗꯨꯒꯅ ꯗꯦꯚ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯠꯀꯗꯧꯔꯤꯕ ꯏꯚꯤꯗꯦꯟꯁ ꯑꯗꯨꯗꯤ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯂꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯕꯤꯀ꯭ꯔꯝꯅ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁ ꯆꯠꯍꯟꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ ꯗꯦꯚ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯑꯩ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯁꯥ ꯅꯇꯣꯝꯇ ꯅꯁꯥꯕꯨ ꯅꯔꯥꯜ ꯁꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯏꯕꯥꯅꯤꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯂꯤꯈꯤꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯂꯦꯜꯂꯨꯀꯣ ꯑꯁꯣꯝꯗ ꯗꯦꯚꯁꯨ ꯏꯪꯂꯦꯟ ꯇꯝꯅ ꯆꯠꯈꯤꯒꯗꯕ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯕꯣꯔꯗꯤꯡ ꯇꯧꯒꯗꯧꯔꯤꯕ ꯒꯦꯠ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯒꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯪꯂꯦꯟ ꯇꯝꯅ ꯆꯠꯈꯤꯒꯗꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯈꯥꯝꯃꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯦꯟ ꯑꯗꯨꯗꯤ ꯔꯟꯋꯦꯗ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯗꯦꯚ ꯃꯍꯥꯛꯅ ꯐꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯃꯥꯏꯊꯤꯍꯧꯔꯦ ꯗꯦꯚ ꯕꯤꯀ꯭ꯔꯝꯒꯤ ꯄ꯭ꯂꯦꯟꯅ ꯄꯥꯏꯈꯤꯕ ꯑꯗꯨ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯂꯥꯏꯔꯤꯛ ꯏꯕ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯗꯦꯚ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯟꯅ ꯀꯣꯛ ꯂꯩꯕꯒꯦ ꯀꯅꯥꯅ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯄꯤꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ